ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯂꯩꯖꯔꯤ ꯉꯁꯤꯒꯤ ꯍꯤꯌꯥꯔꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯖꯁꯇꯤꯁ ꯁꯟꯖꯤꯞ ꯈꯅꯥꯅ ꯑꯦꯛꯁꯇꯦꯟ ꯇꯧꯈ꯭ꯔꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯔꯤꯇꯥꯌꯔꯃꯦꯟꯠꯁꯤ ꯇꯥꯡ 34 ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯕꯤ.ꯑꯥꯔ. ꯒꯚꯩꯒꯤ ꯀꯩꯅꯣꯗ ꯃꯥꯒꯤ ꯄꯤꯔꯤꯌꯗꯇ ꯑꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯕ ꯇꯥꯔꯦ ꯃꯦꯒꯤ ꯇꯥꯡ 35 2025 ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯊꯥꯁꯤꯒꯤ ꯃꯁꯤꯒꯤ ꯊꯥꯁꯤꯃꯛꯀꯤ ꯇꯥꯡ 35ꯗ ꯍꯤꯌꯥꯔꯤꯡꯁꯤ ꯃꯈꯥ ꯆꯠꯊꯔꯒꯅꯦꯕ ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎꯁꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯅꯤꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯖꯕ ꯋꯛꯐꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯃꯛ ꯀꯥꯏꯗꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯄ꯭ꯂꯁ ꯃꯗꯨꯒꯤ ꯍꯥꯟꯅꯒꯤ ꯆꯠꯅꯔꯛꯄ ꯂꯣ ꯔꯨꯜꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯋꯛꯐꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯄꯨꯝꯅꯃꯛ ꯁꯝꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 18ꯗ ꯇꯥꯈꯤꯕ ꯑꯗꯨꯒꯨꯝꯕ ꯏꯟꯇꯔꯤꯝ ꯑꯣꯔꯗꯔ ꯍꯥꯏꯕꯗꯤ ꯋꯛꯐꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯃꯠꯇ ꯁꯣꯛꯇꯕ ꯋꯛꯐ ꯕꯣꯔꯗꯇ ꯑꯇꯣꯞꯄ ꯅꯟ ꯃꯨꯁꯂꯤꯝ ꯑꯃꯠꯇ ꯌꯥꯎꯕ ꯌꯥꯗꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯋꯛꯐ ꯕꯥꯏ ꯌꯨꯖꯔ ꯍꯥꯏꯕꯗꯤ ꯆꯍꯤ 100-150ꯒꯤ ꯃꯃꯥꯡꯗꯒꯤ ꯗꯦꯗꯤꯀꯦꯠ ꯇꯧꯔꯛꯄ ꯀꯠꯊꯣꯛꯇꯨꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡꯗꯨꯁꯨ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗꯕ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡꯗꯨꯁꯨ ꯑꯗꯨꯃꯛ ꯁꯣꯛꯄ ꯌꯥꯔꯣꯏ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯄ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯑꯗꯨꯃꯛ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯏꯟꯇꯔꯤꯝ ꯑꯣꯔꯗꯔ ꯑꯗꯣ ꯑꯗꯨꯃꯛ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯆꯠꯅꯈꯤꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯤꯌꯥꯔꯤꯡ ꯃꯦꯒꯤ ꯇꯥꯡ 35 2025 ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯊꯥꯁꯤꯃꯛꯇꯗ ꯃꯈꯥ ꯇꯥꯕ ꯍꯤꯌꯥꯔꯤꯡꯒꯤꯗꯃꯛꯇ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯅ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯋꯛꯐ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛ 2025 ꯑꯁꯦ ꯃꯁꯤ ꯍꯧꯖꯤꯛꯁꯨ ꯁ꯭ꯇꯦ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯃꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯁꯦꯌꯔ ꯇꯧꯕꯤꯗꯨꯅ ꯃꯤꯌꯥꯝꯗ ꯌꯧꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ